Manipur ki Director General of Police DGP Rajiv Singh na Thawal District, Bishnupur, Chochampur amadi Kangpubi District chatuna law and order gi mifam ngarang pangthokre. Lorena mahagi khongchat aduga mai lena Thawal District Police madi ahum suba IRB gi personnel sing mathau ningthina tawbagi damak DGP commendation dish amadi certificate sing kusinaki hairi. District Mari asida pangthokhiba mifam sing aduda tungan ba police ki makok thongba official sing charuk yakhibaga lonena district sing asida oiriba pibam gi matangda ningthina khanaki hairi. Manipur ki tungan ba ching amadi tamgi chingnaba mafam singda security force thiba humba amadi area domination lepalaitana chathari. Police ki pauna hai National Highway number 2 Imphal Dimapur lambida mal pubo gari shahum yankhai mari amadi National Highway number 37 Imphal Jiribam lambida mal pubo gari chamaga mauramapan security ki akan section thorang marakta Imphal de yohola khare hari tungan mafam chamaga tarada checkpoint handoktuna achat awung sing check tawbugi thabak lepalaitana chathari. Nupi Khunai Mera Paibi Martyrs Memorial Day ngasi Langthawal Assembly Constituency ki manung channa Maibam Laikai Bokul Makhonda leiba Nupi Khunai Mera Paibi Martyrs Memorial Square da pangthokre. Thoromaduga mailena Maibam Laikai Bokul Makhonda leiba YMDA ground leiriba Nupi Khunai Mera Paibi Martyrs Memorial Square da miyamna hailei katuna ikai khumnaba utkhi ningsingba yabadi ingso lixingma chamapan marfudi thoida matam adugi security force na armed forces special power ek ki marumda micham phaba hatpa phaba punmuna chingba thawong kya chatharakpadagi yumthong khudingdagi mera paibi sing thongnaраktuna numidang athengma phawba lekai da shangba haunarakhi matam aduda sifai gari na thawjallakpada mera paibi leifrakpam ongbi ivethoi koisnam ongbi tombi amadi chahi ahum dangai riba sagol sem asalata leikide aduga mera paibi kiyamana asok apan na maram oiraga khoisnam yaima bi kaubi mera paibi amasu matam kharagi matungda leikide hairiba thodog asi ingso lishimoga chamapan marfuni thoigi april tang 9 thokibani numira sibu ningsingduna sahi khudingi Nupi Khunai Mera Paibi Martyrs Memorial Day haina palan tawduna lakhibani.